Assalamualaikum. Lan gi pau khartang adum update tawjarakke juma so handorakle adu lan gi pau se khartang pihan jiramge adu hojik lan gi pau si karam de ho sabda som de horaklage akhoi gi Khan Yunus hari mafam sidagi horakge Khan Yunus hari sida Israel yam chaw chawna akhoi gi attack se taw khare masida mioi kunthra nepal ni laitri se Filistini asida naha pikpa tara mari yauri adradi mi tarahom thoyam nabu aduragi explosive tu oiraga pokhairakpa maikhu adradi magi kainomduna aduna phungattana siba kongaim su yaure mi tarahom thoyama adu paribara je khoi gi kanom khaktagini family am khaktagini mahi family amata adudagini mi tarahom thoise series madu mahi West Bank kanomdani ya khoi gi Khan Yunus tani Madridi somnanabu aikoigi lanchidi chahim phare mahi nauna report tawjremni Al Jazeera na asida Israel na hatkirimi si chamaga humthoini aikoigi kanomda hospital da nurse gumba doctor gumba health ki kanumgi haksangi ana yakki kanom line da thabuk suba makhaine ado chamgo humthoini adura apulba asokpanabu chaniga humbutra ni thoini mana hairise magislam samni helamgani soidamaki kargaidi mana sida tawhribsi yamdi yamamna ba madredi somnanabu nungaiba pawamnabu mi mangamdi siriane lauthokcharakle adui mathakta nahi 24 ganta sigi hojiki oina paw important oima makoi mioi tararom si sibagi paw mioi mangamdi siriane sidi phajana lauthokcharakle Al Jazeera amani asaldabu Israel nadi lauthoraktri mioi tara si bai chuna mioi mangam di pura loire mioi mari kulmari emna sok pani kulmari sida mari emna bu yamna serious to sok pa jatu na ba serious ta kradi hojik si ba horal si bai na matam ngaib do adu sima harau bu pawamni si akhoi gi kanom dani Lebanon dani border dani akhoi gi ghat habi akhoi gi lumna leraga ambush toraga mahi rocket na akhoi gi attack tobani adredi somna bu kanom da akhoi gi H2 gi hojik leader oiriba makok chingiba mi si Israel gi taraptagi makoina bombing tawda sire kholen sumsu lauthorakpam yauri adu Israel gi taraptagi ni madu somdagi karimta somgi adugi ayaba karimta sibagi pawam phangdri adredi amana bu hojiki yakhoi gi kanomda Philistine manungda lairiba Ubay hybrid Ubay ne chingmani maming doi seng na haira ro gebera thangani amka adui mi du suma khoina adui da su lan ta bagi pawam phangi adu ma hingi bra soi bra kam torna du su karimta hom dagi lauthoraktri da hore lorang yob da soi da maki lauthorakani lan gi pawse kanana kayam siram no karina da hore lorang yob da choba update am phangani soi da maki adu nasi gi de hojiki na hojiki moi mi tara manga ama siba mari ma sibagi lambi da laibse si khaktani harau bu pau adu nahi gide sida loijrasi narplairaga horol lorang damak Abdul Majam pijraga. Assalamu alaikum.